Pokchabi pum ujbambar uipa pau kharab det taujari. Asomgi economic blockade haukre, Sosanpurda office mai thakre. Midday level ki thongmi sina asomgi office thonglon kre. Nongtombam beren lenga ki anbat am loiram daida hatu hatu na hill areas committee na recommend tawroki ba ADC bill house to puthok di haiba gitamak. Satharamba total shutdown loisin ki bagaloina ngasi hikmung taruk tagi matam kaktawa economic blockade chathaba ukre. Sosanpur ki district transport office ban sagot pasing na mai thakre. Economic blockade asi mahiroi luk pasina taleba demand sing phangtriba fawwa amadi phajin ki ba thawmi sing thadoktriba fawwa chathagani haina chomna thadorokpa chero lamana khangalakle. Kangpokpi district ki wena asungi patrioting unit weripa tongan tongan ba organization ke national highway number 2 da lambi thingba ki thabak chathagi. Blockade asi number odana district asi ki Dikolen place Mapa da fort pu ba truck marfu tra room panduna leiri loina haimum place truck kun tra room panduna leiri. Asongi thawmi sing phajin ki ba number odana kaukiba emergency shutdown aduna number moireka. How given the mid whom the rongi mamang dagi masing jam lover drug camera mapam as the panduna lera kibani. Loinagas, home the total shutdown Makatana Satara kibani, Adobangasi, the economic blockade in Makatana Satakibadagi. Desjagas the Mahiroisang, Kaitel, am the officing Mausagum Ang Bahunare. Manipur Kisingi districts in the Langaki officing so launching and about Chumna, Mangzona, Kangan Kibali Krabasu, Kampopi district in a day. Office so launching Kipikita Lake it. Amarum the Sandan district manung chan bama from singda asongi thawmis na district headquarter dai palenga ke officing loina nasam senapati district ki oina so lenga ke officing so lonsen ke seraka sida asomna national highways na maram chadna ban kauduna miyamba wahali haibki maralda mai daily full ki thawmis na asongi office so lonsen kre so lon bagi khongjanga du arang nungtil pung amaga minat tara magarum taba matamda mai daily full ki thawbu singlemba wengbam na Thoubal Singlemba Wengbam Lucingba Tim Amana Ching Mayrongi Adim Jati complex the Leva Chongi officer do Solons in Gibane. Solon ba Aduga Marit and Namita Livulgi Thoubal Singlemba Wengbam High Asumna Kaisulaita demand Amagisumbaram Chadan National Highways in the ban. Blockade Kia Kauduna Tampak to Leva Miambo one basi yanning day. Marwena demand Amatan but the Marilena Badinga Kiloisang sing the Tainabagim Hotamism Miambo one Kadabatabagase. Makatana su tawbigano amadi ngasi lupasin na loliba so asi asumna hangto ki harabaso may daily full dagi avahanat lautuna hangkadaman haigi may daily full ki thawmi sina adim jati complex ta leiba chongi office so lonsin ki bagi thawng aduba achum KSO general headquarter amadi ansamna akan bamong da kandem tawrakle hiramasi ki matang da Old Naga Students Association Manipur ansamgi Joint Secretary AC Thocho na thadorba video footage samadhai Thawng si Manifu lenga na Jingmi tamme amatani haina itatana phongthok laga Jingmi singbonam thaduna thambagi thawng amani haina lawe mai daily full nanga si asongi office so lon sileba si Jingmi sinda atamna na singna bani asumna taliba dimana si kana gumba furup kaglub amatada atamna na onjin marate masi lengak tagi phangkham thokpa constitutional ge hak singa do phangna na bahona jabane mai daily full na sadharak liba thawng si kangluk masel gi marakda akaiba piroi Haingai liti masih state lengak asig asing masak utok sabani haina lawi haire. Maraga sida haukiba ahing do ukhron district ki deputy commissioner ke office manhakda police ki gypsy ama ban sagot basing na mai thakre. Masih ki heroine na haukiba ahing pung anirom tarak pada Susanpo district headquarter dahangba district transport office sakang dabas na mai tharamle. Fire service ki team thuna jang na sangsilak tu na mai kan bagi thabak sathage. Isu wasi singi mafum sing da sauk thorokli ukhron ki DC office so ban sagot pa mayam thorok tana so launchin tana batau tahon kitre haire nagara marom da NRC chanhanana ba amasung population commission lingnana ba house na warep laukre mekok thiba da sana mai lining jahonana ba amugana taksinana ba warep laukre Manipur da population commission lingba loinana national register of citizen NRC chanhanana ba Manipur legislative assembly na warep laukre Manipur legislative assembly da ruling gi meke da gi JDU Case Joikisana Pukala Kiba private member resolution am house the Kanara Matunta Yanaba Laitana passed out Kibane. Private member resolution adu house the Kanaba Pukala Duna KS Joikisan High. Manifoda Ladiba Apik Buffer sing Asiba Kanana Bamasong. Magoy Bangak Senator quite a gifaba Upaidi Population Commission Chamber Amasong National Register of Citizen Chamber Sinoigane. Manhai Kumza listing Amagasapan Umbutra Matoidagi listing any
ama fawbada mikok thibada India gi wana hangat ki ba mising asi sada 87.6 ni kumza lising ani amadagi lising ani kun mathoi fawbada chathagi ba mikok thibadana mising chada chama kun hangat ki bani harba matam asida Manipur gi chingki district ta kumza lising amaga sampan humputra mathoi dagi lising ani ama fawbagi manungda mising hangat pagi sang asi sada 153.3 oiki aduga kumza lising ani amadagi lising ani taraga mathoi phawbada besing hingat pagi sang asi sada 250.9 oiki mathamasida Manipur gi tampak te mising hingat pagi sang asi kumza lising amaga sampan humputra mathoi dagi lising ani ama phawbada chada marfudra mari dasmik nifal loina kumza lising ani amadagi lising ani taraga mathoi phawbagi mikok thibadana chada chama kun ga manga dasmik mari gi chang de hingat ke Mangnai leiriba fibam asna nunghang libadi lamdam asda chalaiba ek amara tampakta leiriba miyoi seng singda leiba yade aduga tampakta na furup khudi makhunda pagi ayaba vire Manipur da furup kya khunda minari masigi manungda apikpa furup kya su yauri bane lamdam asda missing ka hena wangkalakwa asi ekhona masing thiba miyoi kya Manipur gi mapandagi sangsilakraba haibagi singnaba leire masi chumlamloi ainingai leite India की National Population Policy da state के Population Commission सेंबर के आया बपीरे ओरिब फीफम मसिदा सेक्शन ब मतम होरे सेक्शन हौद ब मिकुप्ता पुरुप मसासिंग असि मांगखिब याबगी अकीब लेरे आसिगम पुरुप मसासिंग असि कन्हना बगी दमक अमतंगार ब फंबाइदे State Population Commission लेंगबनी लोइनना सेंटर द लेगकना थवाइ सुजाउ सब National Register of Citizen चनना ब होनरिबा असिगि लंबीदा आइगोइ चांगसिन ब मथौ ताइ Manipur gi purup masa sing asik kanhana ba pambai di Manipur Population Commission semba masung NRC sanhan ba natano pai leiroi maramasna house na warip amalo bagi tangai fadaba adu yenglaga warip launa ba fotok pane wafam adu khana bada minister nongtom berian ge mekai di khomuksam joy kisna pukhalagli bo wafam ba je lamda masigi furup ki oina tawda ba yadabani aina lobaga loina na mari leina ba singda taksin ba tangai fade aina fongdo ki tungda pukhalagli ba private member resolution adu house na pass tawge Amarom the Mikok Tiba the Sanam Hi lighting Chatpasimbo census report the Jaunaba house na Laukiba resolution Amuk and the Launa Bamasong. Tokhaiva quote number Amapinaba India government the taxin Nanapa house na Warip Lokre Manipur Legislative Assembly me from the Ngasi Kongban Tabam Ibumsa na Pukalakpa private member resolution Ama house na Kanarabatung the house na Yenavalita na past Okibane. Resolution adu puthok laduna ibom sana hai sanamahi lining asi Manipur da mehagrol dagi sagona na laklaba lining amane lining asi ki maru iwa khangbiduna house asina kumja lising ani ahom gi July 18 ga mathoi da private member resolution ama pass tawge madamadu gi house ki member oirambo ojoina pukhala ki private member resolution adu khanaraba matung da house committee ama siang ki bagi report lai nomida du gi house committee adu gi chairman matam adu gi art and culture gi minister Dr. M. Narsingh na Orga Minister Singh, Gai Khangam and Biren, D.G. Korung Thang, Ambele Singh, Ojoy, Dr. Nimaisal Luang, Y. Irapot Singh. Bid Wearing L. Ibomsa Yauri, Loinan Official Singh Jawa Committee, Adon Kum na Kanara Matung the resolution Amalauronge. Komzali Singh Ani Amagi Mikok Tiba the Sumnadagi lining, Tarukha code number Fike. Madudi Hindu, Sikh, Muslim, Buddhist, Christian Amasung Jene. Census asi Census Act 1948 ki makhada Amendment Act 1993 Census Rule ki makhada chathabani lining asi ki magun amasung India da Manipur na tin ki ba matam maduda sana mahi da thasaba musing aduda code number ama pina rabu wa pharmacy phukat bane house asina su ana resolution tawtan leram labana soyana asi ki wari base pass tawgani aiba ki thasaba lai aige mosana da sagul aduna Congress ki cap maga sandana hai Kes ibom sana fukhalak pa resolution hasi sawat pagal hoina kumja lising ani kun mathoida mikok thiba da jahona na bahona bada sawali aihe resolution adu gi matang the minister and biren hai sanamahi lining asi sanction operation da jahona na bamaso tokhaiba court ama piba asi kumja lising ani ahom dagi pass taw ki balai kre sanamahi lining asi census the other religion ain haplak laidi Manipur dingthokwan balipak am oina lairapol loidana Masagi lol maying sadambi lining laijaba furuba masu oiribane lol sunifan suba sedubda sankre mayik sanaba haukre lining su yelongwa ki lining oiriba sana mai ase hausi su sanari masigi resolution asi lawraga center da tharaga taknaba change tung the house na kumja lising ani ahum da house na lokiba resolution number 86 adu amukana lawduna Manipur da laiba sana mai lining asibo
census report da hon baga loina tongan ba code number pin na taksina da wari bloke school gi falang da oza singi photo thena da balengak na khangan kre status ki lenga ki mailoisang kudimak da mailoisang adu gi falang da teaching abadi nan teaching staff singi photo A4 size da ka tholaga maming amadi fam ga kona na thena da manifu lenga ki commissioner education as gyan forecast na korik pidu na thadorak pa order amada khangalagli order asin makhatan hai lamdam asigi manung hanjin ba mafam sing da leiriba mailoisang sing da teaching amade nan teaching staff sing changnai na thabak ka da bagi wato kyamarum leptan da lagli masigi chu matak te oza amadi staff sing mahut chindo laga atopa miyojina thaupu bagi wato kya su leiri asigum sing asi yariba makhayan thana na ba thorang asi pai kat bane hari pa khongthang asi state asigi mailoisang khudemak ta tha asigi taraga mangha fawagi manungda songsoi choitana thabak to onthok na ba mari leina ba journal education officer sen miyang changka da bani hairi Japanese encephalitis ge case ahum thenare moreda dengue naba umputra yaugre Manipur gi Jenims Hospital da kang na sikba gi sandok ba Japanese encephalitis ge case ahum thenare an Jenims ke Medical Superintendent ke as location na Manipur gi Health Services ki director da thava aiba cherul aman hairi Serol asigi matung ina Manipur da handak inong nong da Japanese encephalitis positive boiba thengnar ba miyoi singa je Impal West District gi Kameng daki masagi sahi humputra mangarum surabi nopi ama Infalis ki andro daki masagi sahi mapan khak tangai ribi nopi masa ma mazong Thoubal district ki Hairok Port 1 daki masagi sahi taraga tari khak tangai ribi nopa masa mane Makoy humbak hauzik Jenims Hospital da laying satari hairi Amarom da auki patha khara asda moreda dengue positive boiba ki chang le palaitana wangkhalak liva asigi makhatara phu oina ngasi so Tenglofon district manung channa Myanmar ka taina bada leiriba more town da miyoi mari amasu dengue positive oiba thengna tuna apan ba case humputra yaukre miyoi mari adu Zanveng dagi ama forest gate manak dagi ani amasung haidong makhung lekai dagi miyoi amane makoi mari more da leiba Krishna diagnostics da test tawada thengna rakhibane nanaugi nupi da thabak firagani se minister Saya sigi me ani da thoki ba thawdok amada leikitraba Kahangbam laikai dagi arambam nanau ki loina bida lengang nasana ba thabak fina na ba thawang tawre Pitok dan leiri herba ex Gracia ki sanpam pitok na ba yangsin ge aina se minister and berena fangdokre Sana lebak pauk sida fong ki ba pauk da yumpam wara ki karang Manipur Legislative Assembly da Congress ki keran jinna pokalak ba calling attention motion ki paukum piraduna Chief Minister na hai me ani da thoki ba thawtok adu yamna lebak thibane Laikidaba nanau ki awa ba nanglabi loina bi amasung je asiki mihchungka Mag masaga su unha kre Legang na miyo bagi minung segi yang laga amasung lehuri pa imong manung ki awabada Mating ngoy na bagi damak nanaw ki loy na bida tabak pina na balang na firya blawre Legang na pika dapat famadu kandok pa loyre Cabinet ki warip law bagi tangay fadabat layba na tawgane Salibagas ta asig manung da tabagadu pina na batawgane Nanaw ki Sradwa nang na pa ex Gracia ki sanpam pira kani ana lakto ki bado pikravra ay nakalugane Pitok tan lairam labadi madu yang cenke atau bad pitok na ba khwana gani ana se minister na makata na fangdoki Agang adu gidi mama do thabak piravani na madu na hingna da lambi ojala sunu aina langa na khanare hai ki mosan adu pukal adu na keran jin hai me ani asi SIG tendro asi duty leite adu banamit asi ga yukta mahak fizam selagam ju ani honga loina na karamad laklaga sana sava nanaw asi police station da chattaba yade abade ki pokre Ibang manung police da lakna ba hairam badagi ayuk adu magtada police station da satlaga hangbada leiramdre matam sang na ngahel laga nungthil SIG ro lakle loina na lupal lak manga pung hom phaw phuda tharang taw adu ga wari sana rase haina phongdora ki haire ngaik leiraga SI na nanaw foraga laklaga imong manung na haibada ta dabida ro na dab taw badagi nanaw imong da wan tharak badagi rims da phukhat bada rims jaw bada leigidre thawong adu magi oi bu wakhalo na taw bani mag hausik jail da leire Magi maral gi matung ina charak ti lona pi khrakani mesi asig matang da ji asina haksang adut namit janghi gi mathoini gi matung da lauki bane CM gi secretariat te police gi mioi sing jawra demand sing ngang na bada laigang nam ha ki loina bida chana ba thabak pi gani Sradwa nang na ba senpam pi gani masa hong gi lerik dai su tamna ba angam ba mateng pangani hana thaja ba pi ke nanaw gi mathau mangam tawkre Sradwa loikre laigang na pi gani ha ki ba thabak masung ex Gracia gi senpam pi khrawa senpam adu khara senpam khara adu pi roi trahang ke Thazi ki nipan dagi class 8 makagi offline class hauragane status da covid laisit ki bibam khara makai sa farak liba se ki yenglaga tha ase ki nipan dagi class 8 ki makata leiba classes offline mode da physical class to hauragani aina Manipur lenga ki commissioner education as gyan pragas na thador pa serol amana khanga lagle
Zerol asina makhatan high state asida COVID laisit ki mari chubo web na misi mina thopagi sang wang khalak badagi Manipur lenga ki hokiba July kun kani thoi the order ama thokton state asida leiriba lenga amadi lanai ki mahi loisang kudimbagi class 8 ki makhada leiba sing offline class tawdana bakhanan ke bane loina na thing ba si tha asigi tarit phawwa makhata na chathana ba sang doki class 8 amadi masi ki matak leiba class sing ki wenadi July kun ka manga tagi adumak physical class tawdana bakhanan ke bane Adobe state asida haujuk oirak COVID ki fibam asig matangda health department ga punna kannaminaraba matungda angang singbo mahusagi punsida hanjan hanaraba state asida leiriba lenga ki amade lanai ki mahiloisang kudimak na tha asigi nivandagi offline mode physical class haragumna mafung phana taunna border asi thoki bane adomerabak state asida COVID laisa dasi mafung phana laksin bangam driba maramda mairoising na school karko matamda songsoi choidana face mask uban gada bane Loina noza sing face mask upkadabani angang sing asi karigumba COVID ki layong uthorpa thengdarabade ma fa oiba sing na school da thabi roidabane masida sunatana school adu da thabak tawriba oza amade staff kudima COVID vaccine ki dose chuna kap thongna bagidamak school authority na beng changadabani hanasu shareholders na makhatare Piral lak ani thunglare Indian ning tama fanglakhiba sai umputra manga mapung pharak bagi Laibak sinba thungna chadharkliba azadi ka amrit mahotsav ki saroga moina India ki ning tamba namit August 10 ga mangada yamthong koding tamachu hongi firal chingkhan na bakhangan khibaga loina Manipur da so firal lakani thonglare firal singasi bangasi BJP Manipur Party ki president SR da Chief Minister Nongthom Bomberen BJP Manipur unit ki general secretary organization avigiri amasung general secretary Kesara na taramna okhi hairi lupa crore mari henbagi drug vare IGAR South ki medium makhada Assam Rifle Technopol Battalion na Technopol check post da Fresking checking sa thabada eco band lakwa miyo ani lupa crore mariga lakhom phuga mangarongi mayai ka drug brown sugar amadi WY tablet ka konana hauki batha asigi homda fare bawasina hai Technopol check post Assam Rifles na fresking checking sa tharingai da morirom dagi lakpa eco band registration number MN07D 2738 asi khamlaga check tawada sapon cap nifu ka tare ta hapa brown sugar kilogram 2.075 amadi WY tablet amadi W tablet lising tara gari atu digi semtok laba thau tengi de lolaga purak pathengna padagi gari atu de lakpa miyu ani ko na fabane faraba drug adu lupa crore mari lakh humpu ga manga rongine drug amadi miyu ani adu Technopol police station da senagre Loktak mayai da koilas thana basel kaithok pada chenaba official sing serak piu kaisa magasandra Loktak mayai da koilas thava yauna tongan basa ko thorang gi thabak paikat kani ana sel kaithok lamba officer sing serak piu ana congress ki kaisa magasandra na house la phangdokre Taragani to suba Manipur Legislative Assembly gi ani suba session gi ngasi aroiban bit calling attention motion pokal aduna magasandra na hai Augi bagas home the Manipur da phongba pauk se sing da Sampu Khangpok Village ki Welfare Committee na press conference ki khudang da Loktak wata chawka thorang ki thabak paikat na bagidama Yamlapa sel mafam khangtra mangan kre habagi pau phone rakhi Prime Minister ki flagship program sing ki manung da Pradhan Mantri Adarsh Gram Yojana PMAGY scheme su amane pawada ki matungin scheme asigi makhada paikat kadaba chawka thorang ki thabak sing Manipur da mafung phana paikat habagi mami tare Scheme asigi makhada leibak asigi khunggang kya modern village wonba yauna chawka thorang ki thabak kya paikali bane adubu Sampu Khangpok Village ki wena su tongan ba department sing habedi MSBDCL PWD IT na sing bagi tabak thorum kya paket ki bagi utilization certificate hau ki bali singani kunmatoi gi April ta pikri hari Sago thorang ki tabak sing asik damak sel sinagraga Loktak wat ki fumda leiba Champung Khangpok Village dana karigum ba tabak amato paikalam da bane Hariba khullasi Loktak yai ta leiba phumthak ta leiba khul amani khullasi da kwalas thagani state lamp than gane internet connection phangan gani haibasi khwaidagi angapa mane Lodena scheme masiki damakta beneficiary khara da khul asigi khunja amate yaude Marmadona center ki fanlana sinaba report lana pikat pa official sing matik chawa action lobiyo Mosana to ki pakhum pira to na Chief Minister Nongthom Bomberen hai isu wasi ga mari den na pawe phangba da gen kwari tawba hore Kampu Khangpok Village asida scheme asigi makada heavy structure saba yade official sing aduna mamangda hariba sakho thorang sing ase kullatu da saba yagadra haina work program tha haplabani adu thabak sing ase village adu da paikat pai yada badagi karang ward number 3 da hong duna thabak tawbani haike mafam amada sakho thorang gi thabak tawgani haina work program thagalaga mafam amada hong bagi demakti asoiba lei
Champu Kangbu Kul Adugi Wenasu Atopa Kari Saku Tarang Pakapaya Bagi Habado, Kanari and a Fondoki. Unamaram Oraga Ahomsuba, Nufi Langi Bardon Toviganu, Mema. Manifuda Han Bamasung Anisuba Napilan, Augrava Matunda, Langagas na Unamaram Oraga Ahomsuba, Novi Lalgi Bardon Toviganu, Idangase. One Kay the Labor Nongfolk. Langak upon benefit Loki office the Pang to keep a power singer, whenever Amada Lupadoki President, Jonglembam Memana Fangdokre. Mara Makatan Haki with the Ta Asigi, Hokiva, Amada, Seminister, and Birina Manifoda, Afaba use Hundana Miambo. Pitagani Hakibo Wofum Amada, Wafam Madu Afaba you, Asi Karam Tobano, Housic Sadaran when the Lamda Master Songliba, you was if Fati Habase. Mataukaram na Kangbaki, Afaba you, Asi Mataukaram na Potokado Ribano Abado, CM Namiam the Kangan Bio. Manifoda you bo legalized Toraba Matunda, Parmit Firka usual Hankani Ariba, Sida, Nongpok, Langhak Apun Banapiluke. Mike Dekiso Parmit Loduna CM get, Governor get, Secretariat Amad Assembly, Gumbada, Yuyon Pump, CM Lagajon, but the Langhak Casina. I have a pigado Ribra, Hanesohanki. Nasi Mayra 5B, I had a Toroklibi Imasingasi, how give us a healing Amagasampan Humputra Mari. Umputra Magatagi, Nisa Vandi, Haina Torok to not Lamda Masikinufa, Wevakea, you Takpan Mangba. Si Hibakea Amagalojan and the P, Webis in the Lukravi, Nahian and Lehavuraba, Lamda Mo Erapa Asida. Nunagna Badaging a sea power with the Imas in the Soktava Madi, and Palatana you, Amsung Lisa, couldn't make milk the Liblivane. Madugi Wanatanaba, Amadagasi, Minister, Lamda Masida of a you, Sungandana using a do. Mapallam that Hadokani have seen Nongpok Langak, upon Benupi, Luknakadong, de Yabangam Loy. Loydana Manifuda, you legalized the winning habasi at Obada Dog Bio. Maduna Tabadi Lubasi, Infal East District, Waivana. District is the lady Benupi, Punamak, Punshintona, Tanaraga Akanba, Kontang Sing, Sanction at the Basu Sagan Haki. Manifuda, you will legalize the Wagi. I have a worry assembly the Larupa Tarabadi, Manipurgi Emble Humpumak, no peace in a boycott Togani Araduna. Langakas na Favana Tagana Fataba you, Hypergo from Puthokvigano. You the give for a Parabalebakasigi, Zadigi Jumpir Rakadaba, Kaya Masigre, Azukamok, Inogna, Atolaga Lukrabi, Actan Libakasi. Palauro, Ibadu, Hermangani, Marmatan Manipuda, you legalized the Wani Ariba Wafamasi. At Hobada Handok Pew and Sumana Makatana Fondoke. Namit kun Gamangani among the law development Togibo order Muksan Hande, Arabada Kangpre Kangnare. July Nifan listing ani kun ganitoida regularization pikiba public prosecutor anike order Kevin Avians the Thoubal Haiduna August Abma listing ani kunitoida order thorakle. Chief Minister NPN Lusingba Mahaki Mamangilanga na Manipurdagi illegal drugs in Marufang na mutat na bagi pandamda. Hawdorokiba war on drugs campaign po Mahaki ani subalingak na su ambuka hiana kansina sangsilaglaga so. Narcotic drugs and psychotropic substances NDNPS ki makada arrest tawba case in wal sataragliba akanava kodanida contractual basis the sahi kharagi mamangdagi mathau pangthor kiba special public prosecutor amasung additional public prosecutor district amabo laiha ki law department na July nifan lising ani kungani thoida thokiba tongan ba order anida special public prosecutor amasung additional public prosecutor district ki Posamam creation tawri Hakibagaloina public prosecutor or Kibamio ani Asibo. Namisimak the Tokiba Atop order Madamakogi contract appointment sing Melta a regular basis appointment period having order Tokraba Matong. Namit Kungamangani Surak with the law department creation Tokiba public prosecutor gi Posan Yedu Makata order Amatorak Triba Power Kevin Avians the Thoubal Harapagaloin and Makwe Anipo regularization Pikibagi order Adubusu Chamanana. Kevin Avians the Thoubal, Harakwada public prosecutor sing the Natana, legal fraternity the lady Bamu Punamba Kangpe Kangnagre. Reforasiki Matung in a contextual basis the Saikaragi Mamangdagi public prosecutor sing Wenamato Pangtoraki Bamu sing Aduna. Moirangtem Raisan special public prosecutor Amasung E Nilakumar, additional public prosecutor district Nihare. Makwayan public prosecutor sing when a contractual basis the Matau Pangtoraki Badagi, Langaki, Metaragani fan listing and Ikungani to the farm giver, cabinet me from the Ava Pikipaki Matungina. Law department make a July Nifan listing and Ikunitoida, special public prosecutor Amazon. Additional public prosecutor district post among February Kunganifan listing and Ikulumdoi Fawagi when a creation Tori Ibaki order Amatoki. Orders in Mamang Taginifan the Topani, Adogonamit Simak the law department a Topa Atopa order Amadana.
Contextual basis the tabak torukliba public prosecutor anibo regular basis the special PP amasong additional PP D on appointment period habag order atu thorakibani haire. Atau namit kun ka mga digi manung data sige amadat law department gi make digi thorakpat tongan bo order anida special PP amasong additional PP D gi post amam creation tawbagi thokibo order aduga makhoi anibo regularization P ki bagi order ani aduga Kevin Evans the Thoubal habig order amuk thorakibani haire. Akon bagi order ani bagi chava maram khang bangam khidrei athomai namuk matam kuina contract basis the thabak sinar ki ba public prosecutor ani bo state cabinet mifam na su ava firaduna regularization piba namit kun gamangani khak surak pada makoi ani ki damak creation tawke force ani adu khak tana makoi bo regularization pi ki bagi order adumak makata bo order ama thorak triba phawadi chanandana thamle hairakpada public prosecutor singi marakta samam na papok narakpani haire. Atop pau amadana Kamakya Femton College the Chenyam Lauraga illegal appointment sing period Idana Education Director Amasong Vigilance the Wakar Kre. Private college am or Badagi equiquitring mamang the government added college am or Krava Yang Tang the Liba Kamakya Femton College the Chenyam Lausilaga illegal appointment orders in period Anasas Tauradun University and Higher Education Gay. Director Amasong Vigilance ki SP the Aibo Wakat Cherol among Vision Creare. Wakat Cherola do Yang Tang Maninglai the Sagol Sem. Siam Gisor ko pamiyo amana kudek pira gangarang pisin ki bani. Education director ki coffee atun loisang asigi email da submit taw ki bani haire. Waka zerol animata college asigi principal oiriwe ni. Haiva miyo amaki maming panbakaloy na college asigi physics amasong history department ki oza ani ki maming so. Panbakaloy na education director da pisin ki ba zerol. Adu da di makoy humna directorate asigi official kharaga lawtu na raga jam lava. Sales sing lawtu na illegal oiva appointment orders in college asigi teaching amasong. Non-teaching staff for an appointment period abagi stars tawri. Loina illegal appointment ni arbo oral sing aduso. Loina ki ari wakat cherol animbaki ko officing se minister amasong education minister da su piki hari. Nakala marom da Machanupi namduna famlan bada chena pa mafa fare. Machanupi hu thakpadagi aruba fibam dalai kanare. Konalon da kaya fajana ngangna daba thautok amada apokpa mafana Machanupi bu namduna famlan bikre aibagi wakat lakpadagi. Mapa Thoubal women police ki kangbu amana fare victim wera bin pimasa adu masa matan hu thaklo badagi kidney animak fail oiduna Imphal ki Caesar Hostel and Research Institute aruba fibam dalai kanari miyamna mayum thogai kre tawdo asi Thoubal district ki mafam amada mamang tha July kuntra ka mathoi da thoki bani Machanupi namduna famlan bada Chennai harbanu pa ado Manipur Police Department da driver oina thabak tawba masagi sahi kuntra ka tar rom suraba miyoine Mark Vokso ek listing ani tara ka nithoy ki makada Thoubal Women Police Station na FR amalokala batungda ngasi Thoubal ki Chief Judicial Magistrate First Class ki court photoklaba matung tanamit tarani police custody imal laukre Chief Judicial Magistrate First Class Thoubal na sideline Thoubal District Child Protection Unit amasong Women Police Station Thoubal ki team singa loina ngasi arupa fibam dalai kanaduna hostan da lairiba Nabi maza adugi manakta satuna section 164 ki makada statement laukre. Polis lagi fangba paun hai equis wiriba nufa asina mahaki Machanupi bo. Hau ki bakum jali singani tara ga daruk dagi thengkhang karakter namduna famlan bikre aina sideline Thoubal ki maikete ki police station asida Indian Penal Code ki. Section 305 amasung Pokso Act 2012 ki section 6 ki makada FR lokot pinada bawa kalaki. Wakada adugi matungina nufa adu ngarang phabane. Amaromda maraibak thira bin pimasa asi mapaga khaina duna mafamda leiriba mamaga loina na leirakibani adubo Mapana kumjali singani taraga marida court wagalakpadagi case ngamduna Machanupi bo mahaki manakta lehelakibani matam khara leiraga mahaki mama adusu atopa nupa amada amuk mayum pankre amasum mahaki mapaso atopa nupi amalawtanu mayumda laiminarakibani laikai ki miyosina fangdorakpagi matungina hariba nupi atom biasijo mahaki nufa asina Tatana utnai pataki mafam da kuina leiraka ikui kuitana handak tahalakpani hari. Sideline Thoubal gi official amada pawmi sing dahai ngarang ayo pung nifan taba aduaida mobile number amada ki sideline gi number 1098 ta call tawraki wagalak lipa miyoy aduna da pimasa adu huthak padagi hostan daru ba phibam talai kandari haina. Fangdoraki maduki matung ina police ta paw fira butung da afa amalokalaga mafa adu fakibani hari. State home the school umputra mangada solar electricity climate education piga dauri
Renewable energy from a renew forward na ISBC India ga funa state home the school home pura mangada solar energy na electricity pinara bamasung school curriculum the climate change ki matang de awareness pinara bathapu lokalagani aina company ani aduna apun ba statement amada haikre program adu ki manung the school sing the digital lab sing dingkat kani program asi ki pandam di India ki damak khena fawa hena greener oiba masung hena cleaner oiba tung amagi damak climate change thing na bagi maru iba adu ki matang da practical awareness hembani ana renew chief sustainability officer Baisali Sinhana statement adu da haike mahirois na modern education ki matok tapa sing ki damak da hena fawa facility sing pi gani akoi ki fazarab planet preserve tawduna thambada amsung global warming ki mayokta tongi warrior sing oigedaba maramna naha sing po sustainability amasung climate change ki education piba asi maru oi aina magna haike partnership adu ki maru oi adu faladuna ISBC India head of corporate sustainability aloka mazumdana educational rural ecosystem sangot ka dawriba maru oi aduni haike masigi partnership asi sol pen worker nupi lisinga marum na makhoi gi hingar bagi pambai phagana na ba masung magreba clean energy transition da pragna na ba solar panel masung solar pump technician sing ona training pin na ba renew na partner oina tabak dawriba project surya kauba atopa program amagi mathang dani ISBC India na healthcare amasung dairy cold chain gumba sector sing da energy transition da miyang thamba non profit partner singa tabak tominarakle near new as India da amasung malem gi oina su khwadi gi chawba renewable energy independent power producer sing ki manung da amani masina utility scale with amasung solar energy amasung hydro project sing develop the way sagali mafuwe amasung operate the way ISBC India na city taragamari da France kun ke daru ki khudang da banking amasung financial service sing ki mafung pha pathabak sing pere Nagamarum da khudam sangdam phangdabadagi bijoi amasung sanjet bel da thadokre aina thingraba laloglup amagi keder recruit tawani aiba maranda Bishnupur district police commando na phaki ba bijoi kaksing taba mamasong laima pokpom Sajid Kumar ki mathakta siriba maral sing adugi khudam sangdam amata phangdre haina kesasi buan basdiget tawriba NIA na court report pikhalapga loina na makoi ani bel da thadokre ngarang special judge NIA ki court sa thakiba makoi ani ki bel hearing ga mari leina da kesasi buan basdiget tawriba NIA ki maikai ki faraba makoi ani ki matakta police na sirakliba maral sing adu bu sakot piyaba khudam sangdam amata phangkide NIA na sa thakiba investigation da faraba makoi ani asi laloglob amaga mari leinai abigi se sang natagna posai amata phangkide aroibeda content sing asiki markui ba pau khara asiba paudam jariba Manipur local news YouTube channel asedagi yangberiba punama pathaga sari channel isna tom da kana badi subscribe to be business subscribe to be ramoloina like and share to busuka wi kanuk namak po amakhanna thaga sari